Children School da leiba polling 5/31 amasung polling 5/32 Khongman Zone 5 Community Hall da hangma polling station da khutlai matik chana paiba sakhang da basingna vote thadaram le haibagi wahau da miyam na irang horakhrei polling number 5/31 da thamba EVM su thugairam lei thogdok thokpham dagi phangba paw man hai thogdok adu ngasi ayuk pung 9 makhai dagi pung 8 faubagi manung da thokibane leikai miyam na phongdok narakpada khulai matik chana paiba gari achauba ahum da lakhiba sakhang da basing aduna polling station manung da changki madugi matung ngai hak leiraga polling station 5/31 da thamba EVM adu thugai kibani hairi amarom da Khongman Zone 5 ki community hall da hangba polling station 5/32 da su khulai matik chana paiba sakhang da basing aduna polling station manung da changduna atopa voters singi mahut silaga vote thadaram ki hairi madudagi khoisaunaraba miyamna vote thadabagi thabak thigzinki mafam asida power minister Thongam Biswajit Imphal East District Police KSP shu laktuna polling station sing adugi fibam yengchitki गाड़ी नहीं भाई ठंडा दी आ रही है चलो चलो टेंडर पहुंचे ये ड्राइवर सादर में मशीन से ना 14% लगी होटल हेलाको मतलब ऑटोमेटिकली रिपोर्ट हो जाएगा अखोने रिपोर्ट तो अदु तो हाई पहुंचे सी आइना है मखों की मदद को देखो आइना आई सादला हाई मतलब हमदा हांबियो आई मेसेज दोय मग एवरी मखों की तो मागी फोन लांगनी वोटर अमन मागी फोंद्र बदु टेंडर पहुंचना मशीन याम मोनु सादर मग 14% लगी हेलागदी ऑटोमेटिकली रिपोर्ट आएगा अदले इशा की पोस्टिंग जी मी कना